Transformer film da yawa Autobot amagi maming hairap manba Omicron haina khangnaba COVID-19 na haliba Mexico anoba saklon ma thorakiba gloinana India COVID-19 laisat ki third wave lakre hanagi ariba saklon singdagi handaki Omicron sin sandokpi sangse sathina wangbe hen maramna laichat sigi masak mongse pungnong no wamada honghalak ani dana experts na phungdong naragli Omicron na Mexico hanagi ariba saklon singdagi sandokpi sangse masiam sathina wangbe hele masi fanoiduna so punamaksin mathakda Khwaidei Nungaiba Pao amadi leiri madudi anaba masingna akiba phone hen gacharaga so handaki Omicron sakluna sini maramdagi COVID-19 laichat ase masi makha na laichat am oirakta yabagi fium de leire oithokpa chauna leire hoi Mexico pungmut mutkiba naidraga so paktak sandokpa laichat ama pandemic ama oribiski muhutta matamgi ritu naina naba chumnegi lok thungbasing maikhoi mipai ngai thoin oidraba naba moirakpa yabagi oithokpa chauna leire dana masi maya mafum khara de sandokpa endemic ama oirakpa yabagi oithokpa chauna leire dana malemgi scientist sing ama toina phongdong naragli sandokpa ki chang haigatna wangba Mexico saklon ama sapong laklaga scientist sing na kari ga su harauribano hena akiba phawgi muhutta laichat sigi aroiba mitku phaw laklani haibagi achet pathaja badum laklibasi masi mataw karamna no khangnaba Omicron hariba Mexico saklon sing matang dai khoi wa machang kharana khangminase tongan balibak experts na sathakiba study sing na phongdokli maduri sigi Omicron hariba saklon si masina sandokpi chang si yam wangjaraga so masina misimina thon gi chang demu yam sathina nemi South Africa gi National Institute for Communicable Disease na miyoi la amunglising phuda tha ani me chupna chathakiba study gi falna asumna hairi madudi Omicron variant na nabasti lusna nabagi changsi chada 70% diantai South Africa da Omicron maram oiduna nongmada mi sukti hali haiba warol uliba charsim tungi miyo moigi dhana kisna fourth wave asna anaba hengatpagi changdi iwang wangi adubu sibagi changdi handakisni niam le atai wave singdagi South Africa da khangnatana UK USA na jingba atai libak singda so Omicron anaba masing Khwaidei yang na sandokjaraga so mi sian bagi changdi Khwaidei niam ba haibdu da moiri Omicron variant na nahan bagi mongsi taibang miu da khangnatana uchi da su study tawki University of Liverpool gi Molecular Virology Research Group na warol ma phongdorki madudi Omicron usi jasu khudong thiningai oina yam kana nahan baido oidre masagi arumba khajitang hanthabana chingba araiba layong sing tamang thingnai hairi study mayam sigi maraktagi Khwaidei tabda nungaiba faldi January tarik 2022 sta puthoraki maka phunglaki madudi South California da chathaki study amagi falda yumpham ohelaga CDC na haili maduri delta variant ka changdam nabada naraga sibagi changse masi Omicron variant na chada 91% hanthai ta thai haili sigi CDC gi listing makhada chathaki studies da Omicron case listing yang khai gi mathak amadi delta case listing 13 lomda study se yang kumna chathaki bani study sigi falda phongdok libasi masi Omicron na hanba COVID-19 di sibagi chang chada 91% hanthai haibsikap sunatri masi su palle madudi Omicron na maram oiraga layang sang yogi changsi masi su chada 53% hanthai amadi karigumba kanagumba mana layang sang yogi taraga so mahaktuna ICU yogi changde amuk 74% hanthagani hairi delta variant ka changdam na matamda masi makti yam nungaiba paw amane adubu aikoina kawri doba wafam amadi leiri madudi Omicron variant na delta variant degi sandokpi changdi yam sathina wangbe heli haijakibdo expert khargi matungina Omicron na delta degi sandokpi changsi 105% fawu heli hairi sibagi chang nemlaga sandokpi chang wanglibasi masi kari marungino adom soina khangmin nangane maram haijage coronavirus na nabasi masi chinna traga natondagi horlaga infection se khawrida throat yoslakpani khajik kharak naboiragadi anabasi mastai wanglan slakte adubu kariguma mahixna thabom yosin gi taragadi anabasi aruba haibadu ori
Laibuk Favana, Handaki Omicron variants di Ayambana, Subna Equigi Kodi cells in the Nahali, guess Ayamba the Tabum Yoxilakandana, scientists in the Fungui. Matangs the Equina Kungsin Bigadavadi, Kaliguma Mahiamana, Equigi Konog Sark the nation later, Sandropatagadi, Lonagan Nisang Siawangi. Coronavirus ki matangs da so masmak thoglibani. Coronavirus ki oina thabom yusin kragadi kanna nagani santopki chang nemgani. Thabom yoroktragadi kanna naroi santopki chang ni wangani haibani. Koi hoje video sigi waroishin da lagna torase. Indian Council of Medical Research ki chairperson Oliver Dr. Jayaprakash na sunam phungdugli. Madudi Omicron variant asti sandokpagi chang haigatana wangba maramsna akhina fanakana hotnaragasu sandokpa thingba haibasimakti oithoktabaga manana luba haibadu oigani maramsna mi ayamba loina narakhini adubu masi haiduna so masi mi painingai oiba wadi nate maramdi kanna naroidabana anaba chada marifuna makhoi nare haibasi makhoi masa masana fau khangjaroi haidi nare khangjarpa makhoi kharadasu layungsi Jumnagi tiny look to Madugumana Badugumba, arrival Lyong Sintamuk Tinagani Heidi, Namna Tinagani Heidi. Omicron stay, Pretty Mapum Ayam the Ocean Karabamaramna, Hojaks the lockdown to Wikan of Sucation later away. Tam Tidavina, Masina de Quig no Mugipunsis and Tada, upon the Pivasungam Heidi. Me among a COVID positive Oibumatamda, Mitaranica, Tongana Matandalam Muduso, Malem Guin Missing Sea, Mit Mangani the Gay. Tarik ni fogi marak da tensila lakre. Atopa Nungaiba Pao mana South African scientist karana Omicron di mahusa gi tika amaga manare haib fau yare dana fongturagli. Karamna madadi Omicron na narudi faglapasing masada antibody ki chang yam wangni yauzaba maramna Delta na changba variant sungdagi matam sangnang ngakthok jaba ngamgani haidi. Tha kharagi matungdadi COVID si Equina kiningai oidraba matam gi oina haidi ritu naina khak na badugumba seasonal flu gum leirani dana malimgi scientist kayana chatpa thajaba loina na fongdongdaragli hoi tamthi ba anawa saklon kiyama thorakibadi yai adu Omicron muk sandobui changwangwa variant ti thorakpa oithoknaroidaba maramna Omicron sina tamthiba variant kudimuk so magi sathina sandokan mahaiba magulsna lakthu duna thamba ngamgani kudamoina delta na paktak nahlambali vaccine Omicron thorakpadagi Delta swai mangkribani. Asigum slavana tha ani hungi matungdadi Prithibigi mafam ayam da paktak sandok lamba COVID-19 laichat asi pandemic asi akaknaba mafam machi mayada da sandokpa thoina mi paingai oitrabat gumba endemic amoirakni haibasi malimgi scientist nga chatpa thajabani